ngasi koi hongna ba koi sem sajare aduga ngasi good evening sir sir bai ngam khali tan thagat chei pura wapu kudum jari akoi girapta ngasi koi sasikanta chama koi lengsin dana hojik lebire adugi mathung daina respected sir Thodam Rajin Singha President Global Leadership Council member of Soina Taramna Koksinjari. Thank you, sir. Good evening, sir. Good afternoon, leaders. Kurumjari Sarbu. Thank you, sir. Thank you, sir. Tagache. Aduga mathangda aina ikai kumnajarba kuki cha kamak kangab dipchandra President Indian Leadership Council ki members so ibirba Sarbu Lingsin Biraknaba aina Ningsingjani. Thank you, sir. Sir. Sarbu kali tan tagachari. Aduga Aruibuina, Equigi Yamna, Mayamnasu, Sakang Bidaba, Equigi technical guru in a Minthol Pankraba, Equigi Char, Sirikant, Moramimbusu, Lincoln Biramokosingari. Thank you, sir. Good evening, sir, and Wise. Nasi, Equigi, Sugunda Gurbasida, quite a Maruiba, Leader Marie Lincoln Labire, Leader Marina Linksing a Maquina letting him at Tamasita, behind Piga Marie Lenaba. When Kango got about Adum Labasing, say, a quick Mamutan, a Kango with Tanjaso, Lowina say, the Widdy Mipun Kudimusan on the BIP, Kangabani, Kangabugasu, Leader Singna, Magi Ladiba, Timadu the Mapung Pana, a quick tapi, but the Minimatum later, lockdown, no matter Moduna, couldn't have given them later, Aduga, a quickie mobile gi, Aduga, Adumokudum Sadam later, Pukayam living in now. Masika Sunaba group key, Pangtok Seriba. Clear image of VIP club, Haiba, Asumlova, session as a Sierra Topi Heraga, Unumokta Kanaba Pominaba, Aina Mukana, built of Jabane. How do you think a Sigi, Asumlava discussion about a sida? Ahan Bagi, question winner. I can now Ahan Bagi winner, Aina, a guy commented by Quickie, Sasikantana, a Matamasi, a Sinazage, Sasikantana, Nasiki Sumlova, session as sida. VIP club have a Carino, Aduga. VIP club key, Kanaba Sing, my importance of the VIP club. VIP club see a quickie. New consumer community key Asumlaba, venture, Sumlaba, project Asida, VIP role. Magna Karam Hana, role low again to my importance, and my Kanabam Sukana women Sugaina, Quickie Salsasina, Unumaka Kanabamta, Tapira Mu Hana ina, Sardamatamassin. Thank you, sir. Thank you very much, Sir Sujandra. I think I ate a Tagachari, Lonina, Nasigi, Koyasugum Lava, Facebook Live, the Sigi session, the Sipi, and video viewers could Mapu, and the Mata Sasila, Munika, Kundabolona, Commentary. Yamna, Quickie, Narang Pantuxa, the double program, say, Tangai Fadana, Equi, technical Shukia Lakiba, the Boloyan and Naranga, say, Quickie program, said, Wikimatic. Yam Kibanamara Moyaka, Grand Pantuxani, Haina Taujaramaga, Pantuxaki, and Kitabagi the Maktasu, Mayam, members Kudimakta, what we didn't have an injury, Loina, Nasigi topic as say, a documentic important over topic ni BIP. Maramdi, Masigi BIP, Gimatang Sida, Equita, personal in a message, a documentic Yam, Tabira Craig, BIP Gimatanga, Gimi say, a documentic Samum Navasile, Hobazani, and I Tamzage. BIP ki aikoigi leiriba BIP haibasigi topic sidadi quite yamna aikoigi webinar program Zoom meeting na chingose quite yamna tawgiba program amuk ki manung daiga di BIP asini hotset na chingo kya phamdana mayamda quite gyan tahan mungamdana ba yamna chaw leader sing na logiba thodang si BIP ki matang asini adumakku aikoigi adumak leaders in Mapanda or Natraga members in Mapanda, VIP awareness Fazana, Yogdaba, Kangodaba, Misha Dumak, Yawi have a doni. The Galaba Tibamana, how to say COVID-19 number of Moyamiams, Pamina, Unaminadana, VIP Maram the Sini, Haina, Tatuta Sintomina, the Natagodabasu, Labagam Tibam, Naikoshi, lockdown, Kadishana, Maram Moyako, Nava Punkite, Aduna Mayam the Suyam Pazana, VIPC, Hybrid. Loida Makti, I quick in a Facebook live talk, Jeriba Facebook session, among the Loida Makti, Yarongani, Loida Makti, Ramani, Hyperdumaksu, Langani, Yaudabake, Ama Yarongani, in Adam Tamjake.
aduna maram moirega ngasi asi amuka akhanna boina hariba VIP program se koi amuk mayam gi request ki matung ina program asi pudna laksabani seng mamaki di VIP se koi khana bagi matam ta senga leitre habadani ato to topic mayam mai koi gi ta to jingna lagalei khana ina kada topic mayam ama adu tangai padana marak asida VIP gi matang da tang mayam se gyan ta halobo yam darkar oi natraga di ngasi koi gi Manipur da leiriba koi gi members sigi masing singsiga aduga VIP yauriba members singi masing singsiga yengoraga di hoji tangkhai bawo yaudri habadani ko hojana koi gi crypto unit program da yauribi chilina singna VIP yauba gi chang yengaga di 50% bawo hoji yaubang ngamdri aduna maram moire kan dai koina masi mayam da gyan tahanba machangi karigum masigi program sina mayam da gyan tahanba koi ngamdana ba ngamba level da masigi program sina koi hona jage duna yari makai adom adongi maru mapang sing nasu VIP kaktoba VIP lawdaba leiba sing dusu makoi dasu haiba video sing nasi yahon bidana makoi busu gyan tahanba da mateng ohinbiyo maramdi ekoi VIP haiba kaino se ekoi na kariguma any session na matawa matamda VIP ki question heta hangjalakpa VIP ki matang da kariguma meta tawag basi am toin ekoi thinajai adana ekoi am nungai jate maramdi kaigino ekoi na mama ano pangthuk sagi ba hot seat mayam pangthuk sagi ba program mayam da VIP ki maram se ekoi yam phajana thamkhre haina khala pawda mayam da yoram do se masina maram marga ekoi da nungai jate ba poi adana ngasi gi sigum laba program asi degiti mayam da dugumba pen da banungang ko leba mayam do lengjan bi ba guessing amadi ai samakna mayam da VIP ki matangda hena mapung phawa knowledge piba ngomna ba hona jage yes hangbirei ba hangi matungina VIP haibasi karino aduga VIP na kari karam bakana basing ekoi da piba ge haibana chingbagi matangda hangbirei ba question sige answer thamjari mayam tamina si VIP haibasi maktabu mayam na hena khangnaraba tabada dumak khangaba wafam amakati oirabani adubu ngasigi topic asi maru oina VIP koigi sasariba singulba crypto unit program gi manumda yaukraba VIP gi member oikraba sing amadi oidriba sing animakta kanagadaba wafam da ithamjake adna VIP haibasi maktabu tabada mayam ne hena khangnare VIP gi trade haibasi mayam dagi da dum tongali any mafum khudi makta daga VIP ama oiba haibasi ekoi company asigi damakta kari maram dagi lakhibano kodom dagi lakhibano haibagi matang se ekoi VIP masi ambunna khangmu darkar oi VIP haibasi ekoina company asigi damakta ekoina ngasi dedicate oina work to zeriba haidi kathuoga ekoina ngasi lockdown manung ngasi dasu ekoina kathuoga mayam gi punung loksing oina ba gyan tana na ba ngasi ekoina dauriba program mayam gi mamana sandok sariba program mayam si punama si VIP gi manung da loina chali VIP haibasi very important person naibani company amagi kwaidi maru oiba mioising haibani loilo ina thuk toba dedicate oina kathuga thuk toba chelina sing adu VIP oi wai maram di kaino company ge kwaidi important person do ishan biro haibani company nasu hairiba very important person nasi oiba targa di company nasu masak khange hairiba mioi asi actively work tawri haibase adubu kana gumana hairiba simnuga VIP asi lobu matamda makoida hujiki oina koida sel laktri aduna ekoi VIP asi lodabana phabra or VIP si louraga ekoida kari kanaba phangano haibagi amna masada hangalanda chamamna ba wakhal ke am poktabanate hairiba VIP program asi ekoina lobu matamda VIP asi loribasi not only ekoigi paisa lupa phangba paisa lupa lakpa yam thuna hete sorry dividend phangani haibagi nate ekoina VIP hairiba post launch story wase VIP asi company gi oina yam important oiba person oibiba targadi company asina tongana isasi company asigi yamna very important person oibagi damakta tongan ba top mayam da tawdaba treat khara isada tawba phangani mayamna phangdaba kanaba khara isana VIP gi member oiraba kanda phangba ngambi gani masi ekoina example loina kari adu targa de ekoina VIP oigarga ngasi phawda ekoi kari kanaba phangage ne haiba wahang lat su yai the way example loina mayam da bijage ngasi phawda ekoi gi VIP gi member oikraba singna ihan bada phangkriba magi kanaba si kari no hairaga di ahan bada unblock group token tholak ke chilina sing mahangna matam amada company na P2P piringai matam da makhoi yonjaning ba yonthoksaning ba mayam gi keno ina thadoksaning ba mayam mi thadok na krabani masi VIP gi member mo ilam dragadi ma adugi khudong sabadu phangam moi doribani ani subada staking toksan ba haibadi ma ki tholai ba unblock group token adu staking toksan laga thamki ba
aduga company de interest lo wide batare group oina hai ba sigi khudong jaba singa si ekoi myam ma hoji su phanga le tha kuding gi mali kuding gi koi staking gi amount chai koi da pidraga le company na sima so koi phanga bani ahum suba point da internal exchange si khudong jaba la kare internal exchange ta kana go mana magi le ri ba magi unblock ki matungi na kana go mamina internal exchange to ning mi sing kaya ma to na khre adugi khudong jaba am su sauraba offer am su phang kare si khakta natna ekhoi na kam hai ba VIP asi yauzeru bagi damakta ekhoi da tongan ba mayam na longna riba EIP package adu dagi tongan discount oina adu su 75% discount tong na ekhoi da company na package mayam ma lantopi gre package mayam ma pibi kre madu puna ma adu ekhoi mayam adu gi kana bodo ekhoi puna ma phangdana leira bani adu khakta natana hoji mamang dagi hai kraba ekhoi gi company gi oiba lura ba meeting sing koi gi hata gi oina pangthokpa meeting lei aduga tha gi oina pangthokpa meeting lei masi boi koina summary meeting close meeting aina makhan gi meeting lei yamna important oiba topic sing khana nei na bagi matang da VIP gi member yobo yahuda bo orega di hairiba sigum laba yamna luraba meeting sing asi su yawo phangda ba haiba tare madu so koi VIP logzeru banai koi de loidana hojik se tholakadoriba company asigi ano balakadoriba program plan mayam ase aduki matik yami hojik Gyan mayam ne na tabi dana legre Gyan karino Gyan kamai to bono Gyan torokadoriba thok thorom sing asi karino haibise mayam loina khangkhra wafam ni haribe Gyan asisu VIP haribe asigi member oidragadi amuk phangoroi sigi kudong sawa simasum or loidana hariba VIP asi yahu dragadi hojik company ki important oiba What am I going to launch? What am I going to launch? External exchange. External exchange is August last September time. So I decided to make me a scenario. Kudong sa mga na leraban. Asi kung external exchange si lako matam dadi ay koy mayam na si wana riba taw na riba mayam si karam makhaidi 50% naman di ay koy ko kadawraban. External exchange lako matam da. Adom na VIP lahog da bataraga di adom gi external exchange adom na waraga adom lay riba do waraga adom lay hawraga ne ha. Sini na mayam da tamjani gi bawa pamdi. Haibadi company gi hoji tholay ba ano ba thabak thoram paikhalaka dawriba project na sing kudimak isasi VIP amagi member mo oibi hawraga di kari gumba hiram matada kudong sabo phangoy haibasi thamjage aduna mayam punamak VIP yausan biyo VIP yauba haibase compulsory ni haina khanbiyo VIP yaudraga di nasi isasi crypto unit ki mapu moina isasi kugi member moina mapu moina leiraga tungda mangi ba manglan nungai bagi manglan ado madu bom phawna bada apan ba kudong sa daw kaya soidra maki thengnabi gani aduna adongi ningjari ba dreams adongi manglan kaya du soidra maki mangphawna ba afaba manglan mo hin chiarega di soidra maki isasi company ki very important person obiyo company ki loyal mi obiyo company de dedicate oina thawak to mi obiyo company ne ngasi leiriba ikhoi ki mioi mayam member mayam asi yeng ko matamda VIP loram da bai se isase active oide haibagi yamna proof ama isana taksabagu mani aduna yaribo makai isa se VIP ki member on thopiyo usopta ahan bayenba round dai chabagu mani ko adu second round da chaba ibasina VIP yaw da singi oigadori ni dana ahan ba round dai koi punna nungai minaba punna hauna zamina bu dai koi phangba ngamna na ba hona minasi aduna yari makai ngasi ge sigum laba session asibu yengbiriba Facebook live asibu yengbiriba viewers kudimangna adongi maru mapang kudimakta VIP asi compulsory ni VIP asi location view haiba wapum se thamjaraga asi gen decide tension sake back to the host. Sorry, microphone off later. Thank you very much, sir. Yam thakachari sir nangasi haitu tapi kiba untuk kiba singasi akoi yam namaru iba pot sing ngakani maram di kaigino hai matamda VIP sigi magi role si VIP yahu dragadi akoi na masigi akoi company sina magi investor sing aduga magi company sigi oiba member sing stepi riba khudong saba mayam sing ase yam drabada saruk chama gi manungda saruk marifu di 80% di phangba ngamaru habisi mi di akoi na
khangma ngame sa ge hojik kano to budu da sarna haiduk pi khiba matam sida koina point to bu yabji note to bu yabsi kogi ngasi manipur gi oina more than 1.5 lakhs kumbagi investors se koi yo khrabani masing se adubu sagi VIP club ta subscribe to pa subscription phasana thiba adu subscriber haitare missing di hoji 50% below ne bole rise adi 50% yo driba adu ta padi VIP club si mapung phana khangdri VIP clubs ki kana bana to ka se koi kudimona as a member oi tar gadi ai VIP club se soina yaudi adu bani haib ki chapsa bum koi ta thaz budo leiti haibane aduna hojikti sarsasina sumasi ki kana ba mayam ama haibi khre adu ka masi yahodu ba tar gadi ekoina tung da ningam maktaba aduga ekui sen thum phangbagi matang asida mayamna phangnabduga aina phangbasika manarakta base masi thingnabigani khale aduga khudam sana asai haigi bamtangda ekui handak ki hogibada loyalty bonus se koi VIP yaukibagi singidi tongana amasu pirkana phangnagar baneba adugi kanabado koi khudam changda moina koi thenagar bane aduna hojiksi company na piriba matam hadi ahamad piramba matam se ase tangmari aduga kanugi megi tangmari de hokiba program ase mokhona sabsana piramba matam di kanugi khogi hojik chathariba kanugi august ki tang anida masi matam se loi grabaneba adu company na mohna masi kano tawba yade masi mi singse mapung phana yahonda yade na hojik se atu tang ani thamapan bhawsi sangdoga leibaneba sigi matam sida ikona khudong sabse lahuna basi mayamna khanbiro aduga yausan biro koi loinamak masi VIP ki khudong sabse launaba tahosi aina haijabaga loina namakana aisa sasibu thakachari aduga tabiriba mayamna su yamna masi serious ba kanoni serious ne lobiduna kon VIP se yaudubi ade hana kana tawbiro mayamna su oning thambiro habse na mayamda sapil tawjari next aina mathang side kugi kai khunjaraba kugi sar rajendai laksage sarajena ngasai VIP ki maram sida hojik sasasina takpi khibadu gi mathang oina haitare haibi gadabasi mayamda khangan bigadabasi kanagumba member mana karam haina VIP se yauba aidi kamane yaugodobino karamba mongda yaugodobino karamba account ki sangadobino natraga mana karam mongda masi VIP chamchamna koina kana torba matungda mingselaba matungda magi account ki kana si thuba matungda mana kadai changaga karamaina tawraga magi VIP yaugani haibasima number 1 sigi pakhumam pibiro number 2 da ina hangjani misi keno kanagumba amana VIP se thiramaga masi ahanmagani VIP gi thamagi pesaji ma subscribe si tawre matungda masi laptop ro matung sida ma makhata na ma thibi yaribigi chance leibra natraga thihaudragana kari magi adumlaba magi monda lakada bu khudong chadaba adum khudong thibisin na chimui matanga adu sarajena mamutana haibina bai sarajena matam sinaje thank you Sir Suchandra na thambiri ba question duma aduki matik phajaba question singi manungda amane aduga nungsi jaraba akhoi global leadership council Sir Sikantana haitare mamangda VIP yaupagi kana basingi maramda yamna marichuma thambikre basigi damakta Sir Sikanta bo hainingal thagachari aduga amuka haitare ngasigi Facebook live ta VIP gi only discussion awar amkhak company gi site gi thambirakpa aduga VIP gi maramda hena mamutana khangjaningba kaya amage khudong chaba piboina suma phajaba program khak thambirakpa hari program sa isamaksu participate tobina na bagidong invite tobirakpa sigi damakta hainingal tana ekogi new company bu thagachari aduga amuka na ngasigi yamna mathau chinjaraba leader mayam amatun punna aitar Facebook live thoroktuna ekoni VIP gi maramda discussion tawba phangjaba simaksu agi site gi leader sing bu ikai kumna chak uchari okay maka tajabada maru oina haitare VIP haibisi each and every person new gi platforms lakpu lakradi VIP si yawda sunga mu yada post amakakni hainai thamjik maramdi VIP si yawdragadi aduki mati kangna kanaba ekodi mang haitai ekodi opportunity ke amagi ekodi nanto sakiduri ana VIP si yahubu matamda ekodi aduki mati kanaba phangi VIP have the very important person company ki quite real ekodi royal leader sing haitai company ki quite naksnaba company na quite
maru ina khanjaba leader ngaktani haidana VIP yauri bisin je khanbi ana quite summary close meeting hariba company ki quite maru meeting kay amda VIP member kaktamo participate phangani moina adugo VIP yaudaba singi phangu ana madu ki kana basingi maram dadi already sar sasina thambirame sar suchandra hoji hangbirakpa wahangi pakumnom da ai mai onsin jarake aikoina han already news the register toroga partner da gi horkan da president pawge rank ta laireni kansi masi VIP yaudba misa mani adu VIP sima yaujani adu tadi VIP si yauge haragadi aina API gi account me activation to mathau tai ana API gi account se changani changa kamse yellow in color na hai tare VIP subscription na sang na khoi ni yam phasana uraga leibani magi akoi gi yellow in color gi box am da thoga laigani ada mana leijadi ba rank wise ki matungina magi oiba every month kungi akoi ni apik amount ama fee matigani ana for example in hire si kana guma mima akoi na se register tore now newly joined to rakone ko gi new gi ke no sida platform sida ana masi newly joined to ko si client gi akoina partner harakani ana partner da leiba mioi amana VIP si yaugi harakadi ngasa gi API gi account activation toroga yellow in color na VIP subscription ne leiba ngasa gi magi box da haitare madugi batam da koi namgani nam matam sida magi loy thola ne haitare VIP tangai padana mana leijadi status to gi matuina tangai padana VIP yaugi haragadi aikoi company gi VIP member oigi haragadi tangai fadaba aikoi term the unit ai unit ama thigani hariba thiriba thasi mana thijadi magi fees only tha ba ki oigani subscription for example partner oragadi aikoi na 10 unit aitare round about 10 unit si Indian currency da aitare aikoi na INR da lupa chanipan muki value oigani adugi potuma thira kansida magi yaugi but tarik aitare ngasi jimar activation tare join tore VIP se adudagi tharaga next month ki hariba date tumakta tha amagi mong opportunity phangane tare ana VIP si mana yaure kandadi hek VIP join to kibadigi next month di VIP gi oiba royalty bonus income ma akatnaba royal income ma phangba horane VIP se yaubuga ko aduga mana VIP gi subscription thiriba matik mai kana badum phangani ana VIP gi subscription mana thidaba mikupta di magi activation ju kakrani aduga mana VIP yaw ta phangmi ba kana basing amata ma phangaru aita ana mamang dagi hauji faw dai tare andaki tha sima dai na khang aigi kari gum bakar asoi bakar digi tare VIP sima yawja hawdare adudi next month ta nantra adugi numitu da VIP na piri ba matam dum yaw bu yari bu tadi heta ma yaw sin jabi ai ada ekoina auto renewal haidana makha dale madu da ekoina click to gida di automatically aigi wallet tabu hadiba API account gi wallet tabu unit bu yaw tadi magi leijadi ba rank tu gi matungi na magi unit chi dakal automatically dum ka kindi dak to gi ana VIP active to gane ba adugi akoin auto renewal man namuk dabu taragadi masano ina timing do khangna ai tare say for example aina July gi date 1 da ai VIP yaure adudi August ki date 1 da compulsory VIP ki subscription thigada sumaina man masana thola kan ai tare aduna madu masing singdo aikoina yamna ai sing ai tare madu akoina VIP gi keno se khudong chab se mongodi mang ki dana bai tare aduma kan ona uguda ana VIP si yarogadi yam nungai base aikoina education information product any product obuda aikoina 75% gi discount pang ana hoji yengse akoina lariba akoi crypto unit program gi package manga si aduki mati magi volume ji chaw ana VIP yaudragadi magi fees actual magi chapchaw magi rate se aduki mati yami haitare ana VIP yarokanda aikoina EIP beginner se XYZ anugum lawre khalasi akoina 50 unit ta VIP beginner se lawdini madu mana VIP si yaudaba taragadi 200 unit ta thiduni round about Indian paisa da 16,000 ki value ebasi hojiki VIP si yaujar only 4,000 muki value dama thiduni yam pik ngai tare aduna madu ki pose 75% ki discount phangi badu VIP yaujar ma phangu adigi company na time to time akogi external exchange aduga hojik lai riba internal exchange staking dawi khudong chabasi VIP member kata phangi aduma phangu tu ada VIP se admaina tawgani adu aina haijening base VIP singa saigi amka once again kita hanjan haijenongge API gi account changani API account chang kansida API account activation torokanda ekoi VIP subscription ena yellow color gi box ma leini madu de click tong matamda magi rank wise ki matuina thibam to ko fee makha leiramgani madu aigi wallet ta hana hapa thamdamni ko madi masa akoina makha da subscription chang kanadi tangai fa de click tawam lei madu chang kan akoina subscription to kan automatically generate tawrane smai to kan VIP je logo da bani okay amana
aina VIP yoramaga VIP se makata na IC yaw bangam kitre adu erbute ngasagi mamang pi ba staking to bugi facility ar internet exchange ki facility bidding to bugi facility hojik lakadoi ba external exchange ki facility aduga Gyan na chingbagi product aina package loaning matamda data mining ki package to buda adu me khudong chabasing ma am to phangaro adu de kadau tai hojik sar ngasai ekoi sar suchandana thambigi bagi matungina chaliba ekoi gi hojik thamapan gi date 2 hai tare sidida ekoi na magi VIP gi matamda extend tawri ana mana mamang thada mangam hongtre adu hojik right time ni ma yahobu yai yoksel organ activation amu to bu yai adu amu activation ek to mutam je sabsana mamang thi gi magi subscription da adu ma phangani kari mana madu du mathangi ekoi lakodi tha sigi date 2 gi matung thi gi tadi company ni VIP gi term and condition du ka ki tadi du upai litre company na maka extend to thupira gadi extend to thupira gadi hariba phongba chaw mu to tum kana phangani laibak thi extend to thupira ta tar gadi maka ta na VIP yaw ba khudong chaw sim ni mo mangani aduga VIP yaw dragadi hana first priority company ne tawri ba thamuk torum khudi mak se VIP member da kaktama hana opportunity pibani na VIP singsin kana ba se lawra matung da madugi maka tarak pada mai kana ba sing di phangre khara budi thambigani adugi matung da second option oina VIP yaw da ba kambu da lakane aduna mokoi da khudong chaba sing se adumaina khoi da mangjagani aduna aikoi da khudong chaba sing loina manggadabuni na maduna madu thoktana na ba haiba tare hauji de khoni VIP set mani yawguni haitare ana VIP si yaw da matamda ngasai ain haiba mangjo mayam sing mongdo le face tawgani ana VIP si compulsory yaw gudabani mamangi tha da khudong chaduna yaw tren khalasi adu itadi hari bakano sima lahong na ba hona si haiba ai gi side gi thamjage ada tangai mo phodana haitare VIP si hauji si dum yauksin be ai nona yahura kanda madugi kana butum lomina si hare kansida makata ba hogi VIP gi maramda yamna kupta ba haitare knowledge mayam leader mayam ri makoi gi share tawsi adu hoji ki onadi ai back to this horse sir Susan matamuk sina sir. Thank you sir. Thank you sir. Sabung khali thagachari sarna takpi ki sing asida kuna amuk kitang kaktang kuna muningsang buya pose keno VIP se hojik laiba company na hojik mana piriba matamsi haidi laiba tang ani thamapangi matamsi phaugi manungda aikoni yahuk dragadi amona VIP yawa pangaro heaven number 1 adu if karibu company na mana matamsi amuk thamagu muk sangdok pirpa targadi yes aikoi khudong chablo bu yabai khudong chablo matamdi leiri adu tambangam de company na lauthokani natraga lauthoi have se koida prior information leite aduga lauthok pai natraga ya de adu digu tambangam do portable aduna hoji aikoi yamna critically koina khanba yabase kai noita kati laiba hojiki tang mathangi tang ani thamapan yodune ti tang ama bhaugi manung sida aikoi loina VIP se aikoi angamba changda aikoi yahusi hebase sa rajin ga appeal ne ada aina su marak sida mayam da aina amu hajin ni sina kai noita kana gumna hai VIP si paisa su laktri kamaina aikoi thi bang akta tawduna le mase ko sal sasina su atu topa group ke webinar ke adun pan khrabane aikoi paisa thibagi thabakta tawduna lei haina haiba mi se masina masing yame ado aikoi si subscribe toiba aikoi piriba paisa si tasena haragadi aikoi isagi company obigi aikoi thijari ne atopa company amada aikoi yawbo itagadi aikoi subscription thiroi aikoi company amagi aikoi isana paisa puthoga moida kasu tawro mingchan makot tawroga loire ana aikoi khangada biskano masi aikoi ki company asidi aikoi punuma kini aduna aikoi na masi ki sakhatom sung sakhataba masibu thuna paisa yamna lahna bu hunaba natraga masi ki paisa yamna phangba haise aikoi ki khutta leire aduna aina ngasi tinbirba aduga tingbirba aikoi viewers sing especially makoi yaudrba VIP yaudrba koi members sing ina appeal tawjening bududi VIP is much masi yaudba sunga yade na khanbiro aduga masi lagliba tang amasigi manungda VIP se subscribe tawbiu have se na appeal tawjage. Thank you very much sarajin bo umkana thagachari aduga aina mathang si koi chathara sai question ki chathara ko matungena ine kai khumrajar bu ki start Deepak Chandra da ai question se laksage mayamna toina hangnaba wahang se kaino mansi ki marakta amasu leyo akoina subscription je punsi chupa thidoira kayam sangna thidone sibo thamtang thire loibra ahum thire loibra taru thidoira akal nabi matam leibra natra koi dum letna thidoira haibugi adugna ba moi question am lei aduga ani sibo question dana siga manabu bongda aina subscription se tasena hagadi handaki thasida aise manager gi rank leire manager ki rank le ba aina subscription se manager ki thigre
adubu mathang da di aise top manager kakre to manager kakre ado aidi hana thibu de manager gi da thigi pesa manager changda 65 kok da thigi kano 50 kok da thigi ado aidi hojikti kano thibu tare 65 thire ado hana gi da pukala umsu thibu da ka udibra haibu question sisu laeba ado sana si kayang koina thiga doino ado lona na koina akoi level se akoi ki kano ji pin ji change tor ko matamda akoi na hana thigi thi ho do bising do pukatan thige do bra natraga matam du oibo mongda thira chat kadra haiba ado lona na paikhalaiba projecting anuba projecting sidagi kanaba aduga lakaduba project kari kedi kanaba dugi marta kitang khakang ahum niko sa aina thamjai sada kare hamna ina garo to na sana pakum chumta marik chumna mayamda khangan bina baina matam si sada sinajel sa. Thank you sir Surchan yam nungai je taseng yam toina hangwa wahang ni ekoi mamangda haibi kraba koi gi sir sajikan bung tangpi ki ba aduga sir ajena tangpi ki ba dusu koi gi tangai mak phadaba chithaba yadraba part saruk tuni koi BIP gi aduga si sada hangirei wa si yamna maru oiba ekoi legend ba miroi sing aduga leiraga su main tada lei bisil now sing na thiga da subscription adu tha khuding gi thiga da mutang thiga to ka da hai ba si adum hojik su like ta adum question hangbi re masi tha khuding gi sai koi sara je na su banbi re amu akoi na VIP subscribe to ni ko ta pi gi si tha amam khak tang gi ni sir ko aduna akoi na tha amagi thigi ba kanda tha amadugi manung da akoi na VIP amana phungam thopa khudung sa ba sing akoi na amata je thar na phangba ya na doin aduna mathang olap tha da thi dragadi ekoi hana phangama khudung sa ba du phangoi doin adu ekoi na hygienic yo from the ekoi every month thiba mathok tai hai basin adu ekoi sa na su mang da pan bi kre ekoi gi tauri ba thabak si ekoi mi gi nate ishagi company ni news ekoi na semjabani ekoi mayam semina bani ekoi mayam na thuna chaklan ge ekoi khudalai tamna chaklan ge ekoi khudalai aduna ekoi se decision lo mi ko ta yam khantharaga lomi laraga thabak tongna bagi damakta loyal news je kana ma haibasi VIP member ni haidana ekoi khuthangat mi na lei mamang ta su tawgi ba session na tai patop da su panja khrabane aduna tha khuding ni thiba matok tai thi dragadi thi daba tha dagi somna tonggo VIP gi khudung sa amuk ta phangara aduga amuk koina tha khuding gi thirak pa mikup sida suppose koi sara de na su panbi ki ba staking gi maram hape panbi kre VIP subscribe to mikup ta koi gi staking to gi khudung sa ba aduga koi gi tongan education package makal manga koi PB riba koi education package law da koi share yu bonus oina phangi ba sigmo package law matam da su 75% fawgi discount phangi phangoi do yaw from missing do khudung phangoi ni yaw from missing do phangra banina ngasai gi yaw ma thang manu da any offer ma lakun ku da laiba matum VIP yaw ga di ha osiki ha khudung chang phangoi VIP yaw gi draba thi gi draba tha do oi ba tara ga di hang ma siki ha ba 75% ni do phangaroi adu ga koi tongan ba royalty income lakpa do oiro adu ga koi interaction sa bu oiro adu ga koi tongan ba lakpa upcoming da lakada ba khudung sa ba sing amata ubo phangoi din even koi close meeting summary webinar duna ching masing ko yaw su phangoi din adu koi ngarang na pangdo ki ba koi session sing adu so koi VIP member oi ga sing chilaw sing na participate to ya gi khudung sa ko di khir du ni mayam ni na khana wa pham adu VIP hai ba si khwaidi maru oi ba koi new gi manung da tana thana ba ya da ba khwaidi kal la chat pe ya da step am khang aduna VIP member si compulsory tha khuding thi bam thoi thi nei phangani thi dirkanda so gi khudung sa amata phang aduna han mai wa hung si ina khunjari ba paw kham si me yan ta bi ma ga ya na dunje aduga ani su hang lak chege ahan bada koi sana tak big resi manager amana thiram si VIP subscribe to bada 50 unit thiram mani adu mahangna kai gumba ma ki status se ring se change tarpa habidi to manager kar pa na daga leader manager kar pa mikup ta mahangna ma ki subscription adu ani rak hanjana thi gadra adu ma ki kari ba ring tang thi ga haibu som na hana manager da 50 unit thibi ramaga su ekoina leader manager kar pa mikup ta thi ga da amount adu kang TV gani hanegi manager gi sumo hanjana TV roi
Isana Hosik Labor, Tadu Labor, status to be Matunina. Suppose I had August Hashida, a manager kare, manager BIP Tigre subscription. Aduga, I August Hashida, I leader manager Zukare, to manager Zukare, Aduga, even vice president, Henry Color Saver. Sagi leader manager, to manager, vice president, Ahum the TV. President Yogi Targa and the Kaji, the president gi 100 unit of TV ganil. See Masu clear in Kambira Magani Hana Kazaze, Aduga. Any Equina BIP subscribe to the pig level passing, Sikada, the PD Bono with the Nissan, was I to pig with the Nasung Panjage. Equigi companies are Kanaba, Equina Tauzer, new economic evolution of the world platforms. Academy of private investors have to Helaga, Mahang PDB education, Sijima Pumari Fan of Noxan in Raganda. Equigi Lajaba, Peshalba Kardan Bagi, Equigi short period of time, the short period of time, Equigi Peshalpa $1, the command of $1 million. I will say, I'm again say, Maha for women, Equina million give Mapu, the have to tap, even do a platform or even enough. VIP membership or the Tundala Academy Bakois, Rajan Super Bikrava. Gyan, data mining, high basing VIP subscribe to missing the Equina. Amata Guru Equina package low Gamicota API account Samakanda, EIPS Samakanda Equina, EIP CRU, EIP API Hanatopu, API CRU, the number of Mikota Quinoski, data mining is over the equipment over Pangani. Lakada or update or after the was in the VIP subscribe to the ready. Amata Upango. Aina handak thirame matang thigi da targadi hangoidin aduga mu koi ya maroi mana ngasai VIP subscribe to rokanda staking ni khudongsa lawkhra si te naw sing si mathangi VIP thida targadi mahangna thamkriba tha masing du suppose mahangna tha maktangi thamradi phare tha ahumgi tha taruki chahi amagi chahi makhai ni natra chahi ani gi mahangna selection to rokanda thamgi bo targadi Mahana Tirami Batadu, Mahak 2.5 maximum 2 years. The next month, the Mahana VIP subscription free the tea dragadi. Mahana Pangiba 2.5 fund with the serve to the game. Punishment way. Amu company the deduct of the Masi, I'm missing your pay. Some number Hamasingo, Adukatang being a kind of taking to you. Otherwise, Karigumba Kanagumana Hambira Paya, VIP. Kentucky secret staking to where the Matangi Tibang Namdana, they put it home to the Agi and Loxia in the academic machine student, Ihana, Aduna, Tapira Pushawi, or do take a regisunate, some that the or Kanda, P give a commitment to Isana, to the Bagidamata company, the punishment period. Other Adobe punishment from every month, VIP subscription TV, Adua, some Lady Mary to the hiring, Sita Comicota, Hanjana Tiroi. Somgi Tama Parkamatung, the Legada Song status to be Matung in a VIP subscription. Tigan, I walk from see Tamzolina, the debate to the host. Thank you, sir. Sayam Waze. I am clearly a question department and topic remedy can hold I could not tag you in a ticket subscription, say, Masi company na, order notification heavy. Tasu Pago T the way I did Natraga Lugani Hagumagi notification of the talk to Bobodi Equina, Adum Equinamasi, Deparate and Ochata Legani Habama, number 1 the lare, Aduga, Masi Tiraga, Tiramatung, the staking Tormatunda, staking sit out, Reduga 8 TVC left credit, staking Gia in Hana Punkiva 2.5 Magi Kudum Sabu the Gi is a penalty, Madrid Pesakara Kakani Heaven. Masimasiamna Maru Besatagi, a Kanjabanga, Adugalena, Hosik Maruiba, Singi Marata, Aina, Panjaring Matamda, a quickie company Siki, Matamgi Matumina, by Karoli, but Tabak Torum sing a say, Masik Maruba died to say, Siena Hagadi, VIP club members since the Sinner Kaduna. A shop hung by one after Natabada. A quina died to say, died the responsibility low was never. Member make a quite with the Pashapong would not do. Responsibility I could share to win over never. I don't know. Responsibility Tasena come to the responsibility is low the Vasile, or when the responsibility loaning the Miss out of the native. Any Maramamo Iseno, Aina Mayamda Mukina, Kitang
aina request tawjini mu se kaino hai ta gadi aikoina masigi aikogi VIP gi subscribe to have se aikogi taw khum thokpa thabakni isane school am like ta makan de kuina tha gi fee thi bu mana aikoina ngasi academy private investor sida as a student amoina aikoina training tor ba trainer mona akoi training person amoina aikoina companies ki academy or private investor the sangsi lopunina aikoina tha gi thibam thokpa fee se sana winni ma se thiduk pibna hena phagani punamak nungai mina basi phagani ha basi aina mayam da masmaga I phongdok chaningi aduga mathang sidi aikoina koi sasikanta degi kitang koi khangmina se sasikanta da aina han bad laksening basi maruna sasikan gidi hojik phawbada tana yaudrba taraga su khanjana duno leiba adugulba VIP gi club si yauru hai mokoi de charana badi confusion ma leibana rana tra kaino yaudu wi singsta sa kanona sirkana mokoi da karam advice na tra karam suggestion mokoi na chamam nei bidu matum tum clear to wi na moduga adugi mamang da sada aina wahang amtang hangjage si kanona kitang technical wi hagadra kanagum babna VIP si yauru mutung da mana installment si leire installment gi EIP si leire installment ki EIP le ngasai staking ki matam dadi penalty loan ni sar depo na haigre installment ki EIP se lore mane VIP si yauro mutung da adu ki mutung da installment ti ma makata na thige khalle adu EIP kan si VIP si di mana manam amadigi ma se thidre na khallase installment ti ma thina butam ready lere aduga ma VIP di ma thihudre na khallase masita kari impact lege madu ki disadvantage kari oibage adugi matang dum ka sana singdok pio adi adugo mari lene ba staking ga su mari lene ba installment ga mari lene ga ne ba adu mana sana singta ga singdok pio aduga ko yaudriba VIP yaud duna samam na duna hoji phawada bhab taboi tadoi leiriba mi singsida sage karam advice karam ba suggestion makoi da karam bil to minge habisi sana tang thambina bi dum thadam tum sinajes. Thank you so much, Sir Sujandra, for your wonderful question. I am in Facebook ki message ju adum yeng jaramani ado kanauna apoi VIP jeti dagadi tu dagi benefit da ado pangoidra adi question first lay adu gi matang lu kitang doubt try to jage am makada apoi na mamang da tu the VIP club yaut ne da tu gi portfolio da EIP tu lay gi loyalty lakadaba dividend lakadaba adugi lakam thokpa mai tongana dum laksani adugi damakani mai tongana lending phase mai tongana tu gi wallet tongana sembiri do adugi damakani aduga di VIP ga mari lena roi aduga secondly apoi gi VIP club highway na kamain tawne be academy of private investor da manunga le VIP club asina apoi gi music company any project currently EIP two or any projects VIP club or private investor ki man they through they sakane VIP club ki nataba tongana hanadi koi opportunity adum EIP two se laibe yaramani ki API ki through they chali se koi VIP club yaw dragadi koi EIP two se hujik laibe yadi aduga sir Susandra na hujik hangjagi ba question do ID installment se louraga kayumba VIP thi dragadi I installment kari impact lakani mai se kamaina ID tatkigadra kamain tawgani haimne ba adu su haijar ke obviously lakani impact lakani ID oi once installment se for example our say 100 tha VIP or VIP club purchase tawre adu ai se EIP ku se tha taragi installment lawre na khalasi adu 100 tha gi VIP bi kre adu EIP ku gi installment so IP kre next month la ai thingam da kam sida kamaina haibda company ne at least 1-2 days manungda hairiba matam dui matungna 1-2 days manungda thiragadi akoi gi chat support wari sanaraga extend awlaga adu manungda piyaw to yane piragadi yane ayumba aina thiyaw de khaladi cancel za kan aina haijagi any payment akoi any project akoi any educational package le je akoi VIP club of private investor gi through this company arang milamen gi webinar da bidam ngadi mayam na thambidam milamen na singna ga any project launch so this VIP club through the launch so ni VIP club of private investor na VIP club amay awais yang important aduga mayamna aina $10 piri $20 piri $30 piri sigi kanaba karino ai adudo ai figure statistics oina ai panjarake si sina thiba kana aina kari kana duino ai do ai hajarake aduga
adugi mamangda important information ma haijege hujikti akoi academy of private investor da VIP club asi tongana site ta tawe yawni adubu after 15-20 days VIP club kisu akoi gi API crew laiba tawno anoba lending place ma lahani ID tongana padana operate tawe yaba adudadi am lai su lai gani hujikti mayam ka samam nam su laibni mayam na khangda su laiba aduna tongana mai VIP ki tongana lending place ma lahani akoi ayam tuna 20-30 days mutung lahani adu sungarang bilamen announce tawrami ado ahamada yeng minasi aina ahamada VIP club thibesida kari kanaba haida ahamada akoi gi passive income aije kari no khamina je passive income haibdi aigi thamada aigi sulep lep tabida laksabi income haibne tha kudingi adum lep kana lakpe income haib passive income aije aduga si VIP yawa kanda passive income period tuition not just once or not just from crypto unit program you not just from Gyan, not just from VIP akoi different projects la kane adu kanda kamai tawina nem passive income se ahum mari mga tar create tawani adu idi ai number her hochage amada mamangi handaksu sachi ai landraga di handaki akoi gi VIP club ki loyalty bonus se $8 maya 8 point something maya pangdu man aduna handaki thada 6.33 handaki ko mamang iduna kaya 7.69 aduna lobira si partner mana handak thada VIP lobira bina kalo mana pundri se 6.67 unit ni aduga anawu yawa mi di 150 crew su amazu phangamni akoi gi hanai partner mai masagi thijari basing di staking taw gangu gi di akoi gi magi duration di matuna 2.5% 1.5% matuna hai unblock 2 ni bang crew bang manate ba unblock 2 bang unblock 2 sina block 2 ga mu kari khena bana da to have like external exchange internal exchange the exchange so we ane paisa khai chu pa ane unblock oi do 2 du dia block oi do 2 du dia ai exchange so we aro si yam thina achowe advantage amani akoi VIP club bo private investor na piuje aduna lawgi rasi akoi gi unblock 2 se ainda lising manga amal layena lawgi rasi ba ai calculation da tawge mayam nani si ai unblock 2 se lising manga ko lising manga law se handak tha se gi 1.5% gi do alik ta parage 1 yes I own the fund is 75 crew ne unblock crew 75 unblock crew ne 75 unblock crew se by December akoi gi crew ge amount se $1 yaw rena khalasi October su yaw ya November su ya tu yam lap tak law December ay January aduga adu idi aina sida fangi ba unblock crew se akoina $1 yaw nga ka $2 yaw patanda around 140 150 na taka 70 to $80 phang namne sorry hujiki waro bibi ade kara wang mai to bita de ai am ka sai jake hujiki akoina tu 75 cruise ya akoina hujiki lawro mamang handak thari staking to wirena suka loba adu 75 into 4 months tawre ko 300 crew ne phangi 300 crew phang direna khanlo adudi akoina 300 crew gi value se akoina at least 4 5 6 month tawbada ai gi VIP amount thibadudi yam thina likna le hawrane 300 crew sina sai yama ta thambi se sai 300 crew phang basina sai mata thangbada 75 ai pull up na phang doi se 900 crew ni aina 1.5% pa bada adu sai yama de at least akoi gi pujik entry na nan chart thadok pi matuna 2021 ho ta akoi crew je $10 value yaw bagi predict ne man taw je adu ko growth ta kani aina adu idi
aina VIP tawrga staking tawda 900 into $8 maya lower si adu $7,200 value gore si extra ne lai si je market ta $7,200 gi exchange taw yani plus apoi gi utility token UNTV sina among apoi kamaina passive tongana passive income kamaina create tawni habda UNTV sina apoi EIP VIP club ta yaw liba EIP any project you gain lakpa basal lakpa EIP project में हमसे हुजी की high riba UNTV na live yani of course free live yani aduna aina sida period fees minimum fees ne ba adu ai passive income to create tawba extra income to create tawba ai portfolio su wangan ba plus aina future da lakpa project में हमसे high riba utility token UNTV na live yani ne ba adu UNTV high riba value su adum akoi crew ki value heling ai adum increase tawla like ba aduna akoina VIP thi basiga ayunda lakh toiba income na ka lakh iba income se much more yam akoina calculate tawran ai adu matang dani adu mayam aduna VIP club haibasi yam chine important oi be maram de aino hujik amka su repeat tawjage akoi gi any project company gi any project se akoi VIP club of private industry through sakdamni aina hai ko hujik passive income yam gi matang da su aina create away matang do hajare akoi 3 4 5 6 7 source of income ni lai rakui se diversify to wini plus nahan kenona akoina ngarang milamen gi webinar taram di milamen su high do koi gi risk se diversify to da hai ta risk se diversify to da ni na akoi risk management to da aduna akoi da paisa mang bai chances si yam lei ai ja akoi na company se kamaina operate to gani khing da ba company se kamaina paisa se profit lai si analysis me am se एक VIP club tadi akoi di adugi wad waningai leke tikai di akoi gi company asida financial education gi lamda more than 23-24 years experience lai ba practically implement auraba professional myam lai aduna akoi maning the backup amasu yamna acho backup amasu lai aduna adugi tension bo akoi di lai dam actually moine na matha sa doine akoi portfolio di moine manage tawri ne aduna sigi professional myam sina high VIP club of private industry through the akoi bunga piraga akoi passive source passive income se makal gi create tawini passive income se somna genius of finance game se sanaba kanda ko mayam sanamina man su tawsi sanaba kanda ai passive income am source myam di thola kanda aina paisa pai ho se ai kui ho de passive income se create taw kanda ama dai sulakani even one business down of the ai one ngai like by still I'm in profit. And I'm C. Hijarga. Back to the host. Thank you. Thank you, sir. Sir, Sirkan po ngam kili tan thagachari. Ado maru iba wahang singi pa kumdi koi anamana kumbire ado sir Sirkan ki hojik sir Sirkan mayam da haibi kibising du ki marakta akona amut hauna ina remind to janing basi kain haita gadi staking da VIP yaroga staking da bira lay bedumaina haibi staking da ayeng akona phangriba paisa do penalty ka pudu maina installment ama akona VIP yarum tung installment ma lawre adu installment se akona makata na di thigi khanba aduga akona VIP di thi dabgi singulaba lakpa matam da VIP do thi dragadi installment ju effect la kan heb installment thi do effect la kan heb ne aduna VIP si yam number oire adu lenana sari chikan hagi matam da adi yaudribi singsida haiba matam da di aina muka hajin muju kanadi aikona VIP gi damu thige do paisa sidi karsu nate aikona masigi VIP thiraga hojik changjan yu khongjan jina khogi hoji internet exchange gi STO to paina khoi external exchange da lakiba matam da gi aikona phanga kadur basiga sagi thige do bisiga changdam na sunga yaru that means from the chama phangpadu to khoi thidi tara kaktane kun kaktane aduna hojik tibagi awaba eskuina wani khone habdo thadona khanbiruganu hojik VIP yaugribi singsigi mogi phangne aise makai khudimaki lakani aduna maduda nangbiruno mayam VIP se auction biro haibene basasikan adu lenna stikel loiba masagi pagiba pesa pabagi mong mato adu demuk ai hanjararoge aduna sengna haragadi VIP haiba VIP gi group habise semizigi maramsi kaino haita gadi aikogi leiriba akoi community sida dinariba khudimak se akoi loinamak VIP gi member oiraka akoi na puna sangin matam da sahi manga changaduba project ama
ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅ ꯇꯥꯔꯒꯗꯤ ꯆꯍꯤ ꯑꯃ ꯐꯥꯗꯅꯁꯨ ꯂꯣꯏꯕ ꯃꯗꯨ ꯃꯥꯏ ꯄꯥꯛꯄ ꯌꯥꯏ ꯍꯥꯏꯕ ꯑꯗꯣ ꯆꯍꯤ ꯑꯃꯗ ꯃꯥꯏ ꯄꯥꯛꯄ ꯌꯥꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯗ꯭ꯔꯒꯗꯤ ꯆꯍꯤ 5 ꯆꯪꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯅ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩꯔꯦꯕ ꯑꯗꯨꯅ VIP ꯁꯤ so important ꯑꯗꯨꯅ VIP ꯁꯤ ꯌꯥꯎꯕꯤꯌꯣ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛꯀꯤ VIP ꯌꯥꯎꯗꯕꯁꯤꯡꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯁꯨꯝ ꯆꯝ ꯆꯝꯅ ꯈꯟꯖꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤ lack of information lack of education ꯃꯅꯨꯡꯁꯤ ꯃꯨꯟꯅ ꯈꯪꯗꯕꯒꯤ ꯌꯥꯎꯔꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯥꯔ ꯁ꯭ꯔꯤꯀꯥꯟꯇꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯉꯔꯥꯡꯒꯤ ꯃꯦꯗꯥꯝ ꯃꯤꯂꯥꯒꯤ ꯀꯩꯅꯣꯗꯨꯗ ꯌꯥꯎꯈꯤꯕ ꯑꯃ ꯑꯩꯈꯣꯏꯅ ꯏꯖꯨꯀꯦꯁꯟ ꯄꯦꯀꯦꯖ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ EIPꯒꯤ ꯊ꯭ꯔꯨꯗ मोइन पिरपा असगी प्री IPO इक्विटी शेयर बु ओरगसु प्री STO की कनोसिबु ओरगसु अखुद पिरखरे मदु फंगे मदु फंग मतुंग दा कोई STO लागा पैसा फंगनी अखोय हेना अखोय दु फंगबाने कोई पारगा लेरे ngorang midam milana haigi ba phongdo ki diya wase hauji aikoina aikogi education da aikoina leji gi bedo aikoina padragati matu neinadragati madu gi class ma tongan madu gi training ma tawroni haigre bangana मधु की ट्रेनिंग में तौगनी मधु क्लास में तौगनी आई लेरिबा आई EIP आई एजुकेशन की तो तौगनी मधुदा कहीं मासे फेल होरबा मागी फंगम थोकती कक्कने हाइग्रे याम सेंगना यावग्रे याम सेंगना पनग्रे अदुनदी ngarang mana midam ne emphasize tawri je kaino hai ta kadi akuna lack of education lack of information de kidi asi akuna VIP yawi chang se manipur da huji 50% yaw da je kaino hai ta kadi information yaw de hai bane adundi asi ko sal chine ta pi khiba matang sing aduga akoi sar dipakna aduga sarajena sarsikana hai khiba mayam se koina punna mase tamin raga koi mun wakhal tawraga mase akoi jangshal lurba कोई खोंजंग मोइना अखोन माइ पाकपगी लंबी सिदा कोई चतबदी यादबनिना अखोय माइ पाकमनि सेक्टर गदी VIP की सिगुमलबा सब्सक्रिप्शन से ngasi mukti du pidana leringe matam leringe se loina thiraga matang thiraga ko subminasi haibasi ai mayam da phongdok jage aduga matang sida ngasi ga sumlaba session ase koi losinabagi damakta yengiriba viewer punmukti ai payment solution re hangna kai kunal do loina kogi speaker कोई ngasi lingjin birwa sasi aduga sarajen aduga sadipakchandra aduga sar srikan mari busuina kakunu uchagulena ngasi program si matang sida isinje thank you very much